Relief camp lairiba mahiroi sing Manipur lengak na manang nakpe institution sing dalem na mahit tamhalagani haina wangkai gi MLA Thangjang Arun Kumar na fongdokre. Irang asigi waroi sel purang na bohona de tumin na leisili haiduna khoi sauna raba miyam na okram tuthek talaiba BJP thongju mandal gi office akai atoi nang hankre. Manipur da hauzik lairiba irang amasung tangdu leitadaba fibam kaya asigi tung koigadaba waroi sel ama purang hannanabagidama leibak sinba thungna khanghanaba academic campaign ama Delhi Nepo na pangthoklagani. Amasung kuntarit suba hero senior women's national football championship final round of Manipur na Maharashtra bu panjal ahum amada maithiba piduna champion oikre.